Polling station listing amaga supna yangkai nipan Checksin-Ningai oi Haina Manipur ki Chief Electoral Officer na Phongdokhre. Election Commission of India na Lok Sabha Mikhal gi matam lauthokpaga Manipur ki Chief Electoral Officer Pradeep Kumar Jahana Manipur gi oina Lok Sabha Mikhal gi polling station punna listing ani ga chamapan yangkai manga leibagi manungda polling station listing amaga supna yangkai nipan security gi akanba section thorang lokhatpa mathau tai Haina Phongdokhre. Lok Sabha Mikhal ga mari leinana pangthokpa press conference amada mahakna Manipur gi oina April 18 da ahanba phase ki oina pangthokpa Mikhal gi assembly segment nimfutaret na bot thadagani amasung anisuba phase oina April 13 ta assembly segment 12 da Mikhal pangthoklagani. Lok Sabha Mikhal asida mirep oigadaba singna lakliba Mars ki 13 fawbagi manungda nomination file tawba Manipur gi oina apunba voter masing lakon lising kun mapan supna kun humdoini masigi manungda nupi voter lak taret lising nimfutaret chamapan kun mapal nupa voter na lak mapan lising marifuga chanipan yangkai mangani amasung transgender voter na chani ga kuntra mapan ni hairi.